England France pu panjal taruk mari da maiti ba piduna chathariba FIFA World Cup asigi ahum suma mafam kan mangamkhre ngasi ayu angan bada USA gi Miami Stadium da sanakiba third place ki match aduda England gi Declan Rice Isri Konsa Amadi Jude Bellingham na panjal amamam chanmangam khiba ka loinana Bukayo Saka na hat-trick loduna England gi panjal taruk suhan ke amaram da France ki panjal mari aduna Kylian Mbappe na ani amasung Bradley Barcola amadi Ousmane Dembele na panjal amamam Chanmangam ke match aduda France ki Kylian Mbappe na panjal ani chan khibaduna chathariba World Cup asida panjal tara chanduna hauzik fawbada panjal khwaidagi yamna chanduna Golden Boot ki lamjal lamangzal thari loinana Kylian Mbappe na World Cup ahumrak saruk yarakpada panjal kungani thoi chanduna World Cup ki puari goal khwaidagi yamna chanba sanaroi shoiba ngamle amaromda mamang tha jun tang 13 dagi lebak nifugani pana saruk yaduna chatharakliba FIFA World Cup lisingani kunga taruki final ngasi nongyai matung pungkhai chatpada Argentina amadi Spain ani gi marakta USA gi New Jersey Stadium da sanaragani